ꯑꯩꯈꯣꯏꯒꯤ ꯑꯣꯗꯤꯑꯣꯁꯦ ꯂꯧꯁꯜꯂ ꯃꯇꯨꯡꯗ ꯑꯩ ꯃꯥꯏꯁꯦ ꯃꯃꯪꯗ ꯐ꯭ꯂꯥꯁꯕꯦꯛꯅꯤ ꯀꯥꯏꯅ ꯐ꯭ꯂꯥꯁꯕꯦꯛꯀꯨꯝꯕꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯔꯤꯕꯞꯀꯨꯝꯕ ꯌꯥꯝ ꯍꯥꯞꯅꯩ ꯍꯥꯞꯄꯁꯦ ꯑꯩꯈꯣꯏꯅ ꯗꯥꯏꯔꯦꯛ ꯄ꯭ꯂꯒꯏꯟ ꯃꯥꯒꯤ ꯏꯐꯦꯛꯁꯤ ꯌꯥꯎꯔꯤꯕ ꯏꯐꯦꯛ ꯑꯩꯅ ꯌꯥꯎꯔꯤꯗꯣ ꯑꯗꯨꯗꯩꯗ ꯆꯪꯉꯒ ꯔꯤꯕꯞ ꯑꯩ ꯅꯝꯃꯁꯨ ꯌꯥꯔꯦ REVERB ꯅꯝꯃꯁꯨ ꯊꯣꯛꯂꯛꯑꯃ ꯁꯤꯗ ꯁ꯭ꯇꯨꯗꯤꯑꯣ ꯔꯤꯕꯞ ꯀꯥꯏꯁꯦ ꯁꯤꯁꯦ ꯗꯥꯏꯔꯦꯛ ꯄꯥꯏꯔꯒ ꯊꯥꯗꯕꯤꯗ ꯌꯥꯏ ꯁꯣꯔꯤ ꯑꯩ ꯁꯤꯁꯦ ꯄꯥꯏꯔꯒ ꯁꯤ ꯊꯥꯗꯕꯤꯕ ꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯅ ꯏꯐꯦꯛ ꯀꯟꯇ꯭ꯔꯣꯜ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯦ ꯃꯌꯥꯝ ꯊꯦꯡꯅꯕꯤꯔꯝꯒꯅꯤꯀꯣ ꯁꯤ ꯏꯐꯦꯛꯇꯣ ꯑꯩꯒꯤꯗꯤ ꯁꯤ ꯊꯝꯖꯕꯩꯅꯤ ꯃꯌꯥꯝꯅ ꯇꯣꯉꯥꯟ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯍꯥꯞꯄ ꯃꯇꯝꯗ ꯁꯤ ꯁ꯭ꯇꯨꯗꯤꯑꯣ ꯔꯤꯕꯞ ꯑꯩꯅ ꯌꯥꯎꯔꯤꯁꯦ ꯑꯩ ꯑꯅꯤ ꯁꯨꯖꯤꯟꯈ꯭ꯔꯦ ꯁ꯭ꯇꯨꯗꯤꯑꯣ ꯔꯤꯕꯞ ꯍꯥꯏꯁꯦ ꯑꯩ ꯏꯗꯤꯠꯁꯤꯗ ꯀꯥꯞꯄꯒ ꯍꯥꯡꯗꯣꯛꯑꯦꯕ ꯍꯥꯡꯗꯣꯛꯀꯥꯟꯗ ꯁꯨꯃꯥꯏꯅ ꯊꯣꯛꯑ ꯂꯩ ꯗꯤꯐꯣꯜꯠꯁꯦ ꯍꯥꯟꯅ ꯀꯩꯝ ꯍꯥꯞꯇ꯭ꯔꯤꯉꯩꯗ ꯌꯦꯡꯁꯤꯀꯣ ꯃꯥꯒꯤꯗꯃꯛꯇ ꯀꯩꯝ ꯈꯟꯕꯤꯔꯨꯔꯅꯨ ꯌꯥꯝ ꯀꯟꯅ ꯏꯐꯦꯛ ꯌꯥꯎꯗ꯭ꯔꯤꯕ ꯁꯤꯗ ꯗꯤꯐꯣꯜꯠꯁꯤꯗ ꯀꯥꯞꯄ ꯌꯦꯡꯕ ꯃꯇꯝꯗ ꯚꯣꯀꯦꯜ ꯔꯤꯕꯞ ꯍꯥꯏꯕꯁꯦ ꯌꯥꯝ ꯂꯥꯔꯖ ꯑꯣꯏꯅ ꯊꯣꯛꯍꯟꯅꯤꯡꯉꯦꯕ ꯑꯩ ꯀꯥꯞꯄꯦ ꯌꯦꯡꯁꯤ ꯃꯥꯒꯤꯗꯃꯛꯇ ꯀꯩꯝ ꯈꯟꯕꯤꯔꯨꯔꯅꯨ ꯑꯗꯨꯒ ꯃꯥꯒꯤꯗꯃꯛꯇ ꯀꯩꯝ ꯈꯟꯕꯤꯔꯨꯔꯅꯨ ꯔꯤꯕꯞ ꯆꯠꯂꯦ ꯑꯗꯨꯒ ꯄꯨꯔꯥ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯔꯝꯗꯤ ꯑꯩ ꯁꯤ ꯄꯣꯠꯁꯦ ꯀꯛꯊꯠꯈꯤꯕꯒꯤ ꯁꯤꯁꯦ ꯀꯛꯊꯠꯂꯝꯗ꯭ꯔꯒꯗꯤ ꯑꯩ ꯌꯥꯒꯅꯦꯕ ꯑꯗꯨꯅ ꯁꯤ ꯄꯣꯠꯁꯦ ꯃꯥꯒꯤꯗꯃꯛꯇ ꯀꯩꯝ ꯈꯟꯕꯤꯔꯨꯔꯅꯨ ꯁꯤꯃ ꯌꯥꯔꯦ ꯑꯩ ꯔꯤꯕꯞꯁꯦ ꯈꯥꯏꯅ ꯄꯥꯝꯕ ꯑꯃ ꯑꯗꯣ ꯑꯩ ꯃꯥꯒꯤ ꯌꯥꯝ ꯁꯥꯡꯅ ꯆꯠꯍꯟꯅꯤꯡꯉꯦꯕ ꯄꯠ ꯂꯣꯏꯁꯤꯟꯈ꯭ꯔꯦꯕ ꯂꯣꯏꯁꯤꯟꯕꯁꯦ ꯄꯥꯝꯗꯦꯕ ꯑꯗꯣ ꯁꯤꯒꯤ ꯇꯤꯞꯁꯤꯃ ꯌꯦꯡꯕꯤꯌꯨꯀꯣ ꯑꯩꯁꯦ ꯀꯛꯊꯠꯆꯒꯦ ꯁꯤ ꯄꯣꯠꯁꯦ ꯑꯩ ꯈꯤꯇꯪ ꯁ꯭ꯋꯥꯏꯗ ꯄꯨꯊꯣꯛꯑꯦꯕ ꯈꯔ ꯁꯥꯡꯅ ꯆꯤꯡꯊꯣꯛꯑꯒ ꯑꯗꯨꯒ ꯁꯤꯒꯤ ꯑꯅꯤꯁꯦ ꯈꯜꯂꯦꯗꯅ ꯈꯤꯇꯪ ꯁꯥꯡꯅ ꯆꯤꯡꯊꯣꯛꯄꯩ ꯇꯥꯏꯞꯅꯤꯀꯣ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯆꯤꯡꯊꯣꯛꯎꯔꯒꯗꯤ ꯑꯇꯣꯞꯄ ꯌꯥꯎꯔꯛꯀꯗꯧꯔꯤꯕ ꯌꯥꯎꯗꯅꯕꯒꯤꯗꯃꯛꯇꯅꯦ ꯑꯩꯅ ꯆꯤꯡꯊꯣꯔꯛꯏ ꯑꯅꯤꯁꯦ ꯈꯟꯕꯤꯔꯦ ꯔꯥꯏꯠ ꯀ꯭ꯂꯤꯛ ꯇꯧꯏ ꯅꯦꯁ ꯇꯧꯕꯗꯣ ꯑꯩꯈꯣꯏꯅ ꯅꯦꯁ ꯑꯃ ꯁꯥꯕꯗꯣ ꯁꯥꯔꯦ ꯑꯗꯨꯒ ꯔꯤꯕꯞ ꯑꯩꯅ ꯊꯣꯟꯕꯤꯔꯦ ꯑꯩ ꯑꯣꯏꯅ ꯍꯧꯖꯤꯛ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯁꯥꯡꯗꯣꯛ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯩ ꯔꯤꯕꯞꯁꯦ ꯀꯩꯝ ꯈꯟꯕꯤꯔꯨꯔꯅꯨ ꯁꯤꯗ ꯃꯅꯨꯡꯗ ꯂꯩꯈꯤꯕꯒꯤ ꯄꯠ ꯇꯠꯂꯤꯅꯦꯕ ꯁꯤꯗ ꯌꯥꯎꯔꯤꯕ ꯔꯤꯕꯞꯁꯦ ꯃꯅꯨꯡꯗ ꯆꯪꯉꯦ ꯌꯦꯡꯉꯦ ꯃꯅꯨꯡꯗ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯄꯣꯠꯇꯨ ꯀꯥꯞꯄꯒ ꯁꯤꯗꯩ ꯗꯕꯜ ꯀ꯭ꯂꯤꯛ ꯇꯧꯁꯤꯟꯕꯗ ꯃꯅꯨꯡ ꯆꯪꯉꯦ ꯃꯥꯒꯤ ꯁꯥꯎꯟꯁꯤ ꯂꯩ ꯁꯤꯗꯩꯁꯤꯗ ꯔꯤꯕꯞ ꯌꯥꯎꯋꯦ ꯁꯤꯒꯤ ꯔꯤꯕꯞꯁꯦ ꯑꯩ ꯂꯧꯊꯣꯛꯀꯦꯕ ꯁꯤꯗꯁꯨ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏ ꯂꯧꯊꯣꯛꯑꯦ ꯇꯣꯉꯥꯟꯕ ꯀ꯭ꯂꯤꯞꯅꯤ ꯑꯩꯗꯤ ꯄꯨꯟꯁꯤꯟꯈ꯭ꯔꯕꯅꯤꯀꯣ ꯔꯤꯕꯞ ꯃꯊꯛꯈ꯭ꯔꯁꯨ ꯌꯥꯔꯦ ꯁꯤꯁꯦ ꯄꯨꯟꯁꯤꯟꯈ꯭ꯔꯁꯨ ꯔꯤꯕꯞ ꯌꯥꯎꯗꯦ ꯔꯤꯕꯞꯁꯦ ꯑꯩ ꯍꯥꯞꯇꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯔꯤꯕꯞꯁꯦ ꯍꯥꯞꯄꯒ ꯑꯩ ꯈꯤꯇꯪ ꯃꯥꯒꯤ ꯐ꯭ꯂꯥꯁꯕꯦꯛꯀꯤ ꯀꯩꯅꯣ ꯃꯥꯟꯅꯃꯦ ꯑꯩ ꯔꯤꯕꯞꯁꯦ ꯊꯥꯗꯖꯒꯦ ꯑꯃꯨꯛꯀ ꯊꯥꯗꯔꯦ ꯁꯤꯅ ꯄꯨꯂꯞꯀꯤ ꯑꯣꯏꯒꯗꯕꯅꯤ ꯔꯤꯕꯞꯁꯦ ꯍꯥꯡꯗꯣꯛꯆꯔꯦ ꯍꯥꯏꯗꯣ ꯂꯥꯔꯖꯇ ꯊꯝꯈꯤꯕꯅꯦ ꯑꯩ ꯊꯝꯃꯦ ꯑꯩ ꯃꯨꯊꯠꯀꯦꯁꯨ ꯌꯥꯔꯦ ꯑꯁꯤ ꯑꯄꯥꯝꯕ ꯁꯦꯝꯕꯁꯨ ꯌꯥꯏꯀꯣ ꯁꯤꯗ ꯀꯌꯥꯝ ꯆꯥꯎꯍꯟꯅꯤꯡꯉꯤꯅꯣ ꯀꯥꯗꯣ ꯗ꯭ꯔꯥꯏ ꯌꯥꯝ ꯑꯣꯏꯍꯟꯅꯤꯡꯕ꯭ꯔꯥ ꯁꯤ ꯍꯧꯖꯤꯛ ꯌꯦꯡꯁꯤꯀꯣ ꯃꯥꯒꯤꯗꯃꯛꯇ ꯀꯩꯝ ꯈꯟꯕꯤꯔꯨꯔꯅꯨ ꯇꯞꯅ ꯐꯦꯠ ꯇꯧꯈꯤꯕꯅꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯂꯩꯈꯠꯆꯔꯛꯀꯦꯀꯣ ꯃꯥꯒꯤꯗꯃꯛꯇ ꯀꯩꯝ ꯈꯟꯕꯤꯔꯨꯔꯅꯨ ꯁꯨꯃꯥꯏꯅ ꯇꯧꯔꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯂꯣꯏꯔꯝꯗꯥꯏꯗ ꯑꯩꯅ ꯁꯤꯁꯦ ꯂꯩꯊꯔꯁꯨ ꯌꯥꯔꯦ ꯍꯥꯏꯗꯤ ꯃꯥꯒꯤꯗꯃꯛꯇ ꯀꯩꯝ ꯈꯟꯕꯤꯔꯨꯔꯅꯨ ꯁꯤꯁꯨ ꯌꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯃ ꯑꯗꯨꯒ ꯁꯤꯗꯤ ꯑꯩꯈꯣꯏ ꯑꯄꯥꯝꯕꯗ ꯌꯦꯡꯕꯤꯔꯒ ꯁꯦꯝꯕꯤꯔꯁꯨ ꯌꯥꯏꯀꯣ ꯁꯤꯒꯤ ꯔꯨꯝꯒꯤꯁꯦ ꯃꯄꯥꯛ ꯀ꯭ꯂꯕꯀꯤ ꯃꯄꯥꯟꯒꯨꯝꯕ ꯀ꯭ꯂꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀꯣꯒꯨꯝꯕ ꯇꯧꯕ ꯖꯒꯥꯒꯨꯝꯕ ꯀꯩꯅꯣ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯤ ꯀꯥꯁꯤꯡ ꯔꯨꯝꯗ ꯗꯤꯁꯀꯣ ꯆꯪꯉꯝ ꯌꯥꯎꯔꯗꯤ ꯈꯪꯅꯤꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯃꯣꯏꯒꯤ ꯀꯥ ꯃꯈꯣꯟ ꯁꯨꯃꯥꯏꯅ ꯀꯃꯥꯏꯅ ꯇꯥꯒꯦ ꯑꯗꯒꯤ ꯍꯣꯜ ꯃꯥꯒꯤꯗꯃꯛꯇ ꯀꯩꯝ ꯈꯟꯕꯤꯔꯨꯔꯅꯨ ꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏ ꯑꯄꯥꯝꯕ ꯈꯟꯕꯤꯔꯣ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯧꯊꯣꯛꯆꯔꯒꯦ ꯀꯔꯤ ꯃꯊꯛꯇ꯭ꯔꯒꯁꯨ ꯑꯩ ꯀꯩꯝꯇ ꯍꯥꯏꯖꯧꯕꯤꯒꯦ ꯁꯤ ꯁꯨꯃꯥꯏꯅ ꯂꯩꯔꯒ ꯑꯩ ꯄꯣꯠꯁꯦ ꯂꯧꯊꯣꯛꯅꯤꯡꯉꯒꯁꯨ ꯁꯤ ꯄꯣꯠꯁꯦ ꯁꯤꯗꯒꯤ ꯑꯗꯨꯝ ꯄꯨꯊꯣꯛꯄꯤꯔꯁꯨ ꯌꯥꯏꯀꯣ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯄ꯭ꯔꯤꯃꯤꯌꯔꯒꯗꯤ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯇꯣꯞꯄꯗꯤ ꯌꯥꯎꯕꯅꯤ ꯁꯤꯁꯦ ꯂꯧꯊꯣꯛꯄ ꯌꯥꯕꯅꯤ ꯂꯧꯊꯣꯛꯄꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯀꯥꯞꯄ ꯂꯧꯊꯣꯛꯆꯔꯒꯦ ꯑꯩ ꯄ꯭ꯔꯤꯃꯤꯌꯔꯁꯦ ꯑꯩ ꯀꯌꯥ ꯁꯤꯖꯤꯟꯅꯗꯦ ꯑꯩꯁꯨ ꯈꯪꯗꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯈꯪꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯁꯤ ꯄꯣꯠꯁꯦ ꯆꯞꯆꯟ ꯊꯝꯈ꯭ꯔꯒ ꯁꯤꯗ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯗꯣꯏꯅꯦ ꯑꯩꯒꯤ ꯄꯦꯖ ꯍꯥꯞꯆꯤꯟꯖꯔꯦ ꯁꯣꯔꯤ ꯄꯦꯖꯁꯤ ꯃꯊꯛꯇ ꯂꯩꯈ꯭ꯔꯦ ꯃꯔꯝꯗꯤ ꯑꯩ ꯁꯤꯗ ꯈꯜꯂ ꯂꯩꯔꯦ ꯁꯤꯗ ꯈꯟꯒꯗꯕꯅꯤ ꯁꯤ ꯈꯜꯂꯣꯏꯗꯕ ꯑꯗꯨꯒꯗꯤ ꯃꯈꯥ ꯂꯥꯛꯀꯅꯤ ꯌꯥꯔꯦ ꯁꯤꯁꯤꯃ ꯃꯥꯒꯤꯗꯃꯛꯇ ꯀꯩꯝ ꯈꯟꯕꯤꯔꯨꯔꯅꯨ ꯑꯩ ꯊꯝꯖꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯩ ꯁꯤꯗꯪ ꯀ꯭ꯂꯤꯞꯁꯤꯗꯪ ꯄꯥꯝꯗꯦ ꯑꯩ ꯂꯣꯏꯅꯃꯛ ꯁꯤ ꯀ꯭ꯂꯤꯞꯁꯤꯒꯤ ꯑꯣꯏꯅ EQ ꯑꯃ ꯍꯥꯞꯅꯤꯡꯉꯤ ꯍꯥꯏꯗꯤ ꯃꯁꯥꯡꯁꯤꯒꯤ ꯑꯣꯏꯅ ꯁꯥꯎꯟꯁꯤ ꯇꯥꯕ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇꯅꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯋꯤꯟꯗꯣꯁ ꯀꯥꯞꯄꯤꯔꯣ ꯑꯣꯗꯤꯑꯣ ꯀ꯭ꯂꯤꯞ ꯃꯤꯛꯁꯔ ꯍꯥꯏꯕ ꯑꯃ ꯂꯩꯅꯤ ꯇ꯭ꯔꯦꯛ ꯃꯤꯛꯁꯔ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯩ ꯇ꯭ꯔꯦꯛꯇ ꯄꯥꯝꯃꯤ ꯑꯁꯥꯡꯕꯁꯦ ꯀ꯭ꯂꯤꯞꯇꯪ ꯇꯧꯒꯦ ꯍꯥꯏꯔꯒꯅ ꯁꯤ ꯀꯥꯞꯄꯤꯔꯣ ꯁꯤꯗ ꯊꯣꯛꯂꯝꯒꯅꯤ ꯀ꯭ꯂꯤꯞ ꯈꯛꯇꯪꯒꯤ ꯀ꯭ꯂꯤꯞꯁꯤꯗꯪꯒꯤ ꯑꯣꯏꯕ ꯑꯗꯣ ꯀ꯭ꯂꯤꯞꯁꯤꯒꯤ ꯀꯦꯃꯦꯔꯥ ꯍꯥꯏꯕ ꯑꯃ ꯔꯦꯀꯣꯔꯗ ꯍꯥꯏꯕ ꯀ꯭ꯂꯤꯞ ꯈꯛꯇꯪꯒꯤꯅꯤ ꯁꯤꯅ ꯑꯩ ꯀ꯭ꯂꯤꯞꯇꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯩꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩꯅ ꯄꯥꯝꯃꯤꯗꯤ ꯍꯣꯜ ꯇ꯭ꯔꯦꯛꯇꯨꯒꯤ ꯄꯥꯝꯃꯦ ꯑꯗꯨꯅ ꯑꯣꯗꯤꯑꯣ ꯇ꯭ꯔꯦꯛ ꯃꯤꯛꯁꯔꯁꯦ ꯑꯩ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯀꯥꯞꯄꯦ ꯁꯨꯀꯥꯟ ꯊꯣꯛꯂꯛꯑꯦ ꯇ꯭ꯔꯦꯛ ꯃꯤꯛꯁꯔꯁꯦ ꯁꯤꯗꯁꯨ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯀꯦꯃꯦꯔꯥ ꯊꯥꯔꯝꯒꯅꯤ ꯊꯥꯔꯝ ꯊꯣꯛꯂꯛꯑꯦ ꯁꯤ ꯃꯤꯛꯁꯔꯁꯤꯅ ꯁꯤ ꯃꯤꯛꯁꯁꯤꯅꯦꯀꯣ ꯑꯗꯣ ꯑꯩ ꯗꯥꯏꯂꯣꯒꯁꯤꯗꯪꯒꯤ ꯑꯣꯏꯅ ꯏꯐꯦꯛ ꯍꯥꯞꯅꯤꯡꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯂꯣꯏꯔꯦ ꯍꯥꯞꯄ ꯂꯣꯏꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯅ ꯄꯨꯂꯞ ꯃ꯭ꯌꯨꯖꯤꯛ ꯈꯪꯗꯦ ꯐꯣꯂꯤ ꯌꯥꯎꯔꯒ ꯃꯥꯒꯤ EQ ꯇꯣꯉꯥꯟꯅ ꯍꯥꯞꯄ ꯑꯃ ꯑꯗꯣ ꯑꯩ ꯇꯦꯂꯤꯐꯣꯟꯒꯤ ꯑꯣꯏꯅ ꯄꯥꯝꯃꯦ ꯁꯤ ꯇ꯭ꯔꯦꯛꯁꯤꯗꯪ ꯇ꯭ꯔꯦꯛꯁꯦ ꯇꯦꯂꯤꯐꯣꯟ ꯈꯛꯇꯒꯤ ꯑꯣꯏꯅ ꯇ꯭ꯔꯦꯛꯁꯅꯤ ꯇꯦꯂꯤꯐꯣꯟꯗꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯥꯏꯞꯇ ꯑꯃ ꯁꯤꯗ ꯂꯩꯁꯤꯗ ꯁꯨꯃꯥꯏꯅ ꯂꯩꯔꯝꯕ ꯌꯥꯏꯀꯣ ꯃꯌꯥꯝꯒꯤꯗ ꯑꯗꯣ ꯑꯩ ꯁꯤꯗ ꯃꯆꯥ ꯑꯩ ꯀꯣꯔꯅꯔꯁꯦ ꯁꯤꯁꯤꯗ ꯀꯥꯞꯄꯦ ꯑꯗꯨꯒ ꯑꯩ ꯁꯤ ꯑꯣꯗꯤꯑꯣ ꯇ꯭ꯔꯦꯛꯁꯤꯗ ꯑꯩ ꯇꯦꯂꯤꯐꯣꯟꯒꯤ ꯃꯈꯣꯟ ꯃꯥꯜꯍꯟꯖꯔꯛꯀꯦ ꯌꯦꯡꯕꯤꯌꯨ ꯁꯤꯗ ꯀꯥꯞꯄ ꯀꯥꯟꯗ EQ ꯆꯪꯕꯤꯔꯣ EQ ꯆꯪꯉꯀꯥꯟꯗ ꯃꯈꯜ ꯌꯥꯝ ꯂꯩꯔꯝꯒꯅꯤ ꯁꯤꯁꯤꯗ ꯑꯩ ꯍꯥꯏ ꯄꯥꯁ ꯍꯥꯏꯕꯁꯦ ꯑꯩ ꯀꯥꯞꯄꯦꯕ ꯃꯥꯒꯤ ꯁꯤ ꯇ꯭ꯔꯦꯛꯁꯤꯗ ꯆꯪꯈ꯭ꯔ ꯃꯃꯤꯡ ꯊꯣꯛꯑ ꯂꯩꯔꯦꯀꯣ ꯍꯧꯖꯤꯛ ꯊꯥꯔ ꯌꯦꯡꯁꯦꯕ ꯃꯥꯒꯤꯗꯃꯛꯇ ꯀꯩꯝ ꯈꯟꯕꯤꯔꯨꯔꯅꯨ ꯇꯦꯂꯤꯐꯣꯟꯒꯤ ꯃꯥꯜꯂꯦꯀꯣ ꯁꯤ ꯑꯩ ꯑꯟꯗꯨ ꯇꯧꯊꯣꯛꯆꯔꯦ ꯁꯣꯔꯤ ꯑꯟꯗꯨ ꯇꯧꯊꯣꯛꯆꯔꯦ ꯑꯩ ꯍꯧꯖꯤꯛ ꯃꯥꯒꯤꯗꯃꯛꯇ ꯀꯩꯝ ꯈꯟꯕꯤꯔꯨꯔꯅꯨ ꯁꯤꯁꯦ ꯏꯐꯦꯛ ꯌꯥꯎꯔꯝꯒꯅꯤ ꯏꯐꯦꯛꯁꯤ ꯂꯧꯊꯣꯛꯆꯍꯧꯈꯤꯒꯦ ꯅꯨꯡꯉꯥꯏꯇꯧꯔꯔꯣꯏ ꯔꯤꯕꯞꯁꯤ ꯂꯧꯊꯣꯛꯆꯍꯧꯒꯦ
ꯑꯗꯨ ꯍꯧꯖꯤꯛ ꯁꯤꯁꯤꯃ ꯂꯩꯔꯦ ꯅꯠꯇ꯭ꯔꯒꯅ ꯑꯩꯁꯨ ꯍꯣꯜ ꯃ꯭ꯌꯨꯖꯤꯛꯁꯨ ꯍꯥꯞꯄꯕ ꯑꯗꯒꯤ ꯀꯩꯅꯣꯁꯨ ꯍꯥꯞꯄ ꯀꯥꯟꯗ ꯍꯥꯞꯀꯦ ꯍꯥꯏꯔꯒꯅ ꯄꯨꯂꯞꯀꯤ ꯑꯣꯏꯅ ꯇꯧꯒꯦ ꯍꯥꯏꯔꯒana ꯚꯣꯂ꯭ꯌꯨꯝꯁꯦ ꯄꯨꯂꯞ ꯁꯤꯗꯩꯁꯤꯗ ꯂꯩꯈꯠꯄꯁꯨ ꯌꯥꯒꯅꯤ ꯈꯨꯔꯥ ꯄꯨꯂꯞ ꯁꯤꯗꯒꯤ ꯂꯩꯈꯠꯄꯁꯨ ꯌꯥꯒꯅꯤ ꯁꯤꯗ ꯂꯩꯈꯠꯂꯁꯨ ꯌꯥꯏ ꯁꯤꯅ ꯄꯨꯂꯞꯀꯤ ꯂꯣꯏ ꯆꯠꯀꯅꯤ ꯈꯨꯔꯥ ꯃ꯭ꯌꯨꯖꯤꯛꯁꯤ ꯂꯣꯏ ꯌꯥꯎꯔꯒ ꯑꯗꯣ ꯁꯤꯁꯦ ꯖꯤꯔꯣ ꯊꯝꯕꯤꯔꯒ ꯑꯩꯅ ꯁꯤꯗꯩꯁꯤꯗ EQ ꯑꯃ ꯍꯥꯞꯄꯦꯕ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯞꯆꯕ ꯇꯣꯉꯥꯟꯅ VST ꯑꯃ ꯍꯥꯞꯆꯔꯒꯦꯀꯣ ꯑꯩꯒꯤ ꯏꯐꯦꯛꯇ ꯑꯩ ꯁꯤꯖꯤꯟꯅꯕ Pro Q3ꯁꯦ ꯌꯥꯝ ꯁꯤꯖꯤꯟꯅꯖꯩ ꯑꯗꯨꯅ ꯁꯤ ꯍꯥꯞꯆꯔꯒꯦ ꯁꯤꯅ ꯍꯣꯜ ꯂꯣꯏꯅꯃꯛ ꯆꯠꯀꯗꯣꯏꯅꯤ ꯁꯤꯅ ꯃꯥꯁꯇꯔ ꯁꯤꯒꯤ ꯃꯤꯛꯁ ꯍꯥꯏꯅ ꯂꯩꯁꯤꯗ ꯆꯠꯄ ꯄꯣꯠꯅꯤ ꯀꯥꯞꯄꯦ ꯑꯩ ꯁꯤꯁꯤꯗ ꯑꯩ ꯑꯦꯟꯍꯦꯟꯁ ꯇꯧꯍꯟꯅꯤꯡꯉꯤꯁꯤ ꯀꯩꯅꯣ ꯍꯥꯏ ꯀꯠ ꯄꯥꯝꯕ꯭ꯔꯥ ꯕꯨꯁ ꯄꯥꯝꯕ꯭ꯔꯥ ꯀꯩ ꯄꯥꯝꯃꯤ ꯑꯩ ꯗꯥꯏꯅꯥꯃꯤꯛ ꯁꯤꯖꯤꯟꯅꯔꯒ ꯁ꯭ꯇꯦꯔꯣꯁꯦ ꯐꯖꯅ ꯕꯨꯁ ꯇꯧꯍꯟꯅꯤꯡꯕ꯭ꯔꯥ ꯀꯩ ꯇꯧꯍꯟꯅꯤꯡꯉꯤ ꯁꯕꯇꯥꯏꯜ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯔꯣ ꯇꯧꯍꯟꯅꯤꯡꯉꯤ ꯍꯥꯏꯔꯦ ꯑꯩ ꯁꯤ ꯈꯟꯖꯔꯦ ꯁꯤꯅ ꯂꯣꯏꯅꯃꯛꯀꯤ ꯑꯣꯏꯅ ꯆꯠꯂꯅꯤ ꯃ꯭ꯌꯨꯖꯤꯛꯁꯨ ꯄꯨꯂꯞ ꯌꯥꯎꯔ ꯆꯠꯂꯅꯤ ꯈꯨꯔꯥ ꯃꯥꯒꯤꯗꯃꯛꯇ ꯀꯔꯤꯝ ꯈꯟꯕꯤꯔꯨꯔꯅꯨ ꯅꯠꯇ꯭ꯔꯒ ꯚꯣꯀꯦꯜꯗꯒꯤ ꯄꯥꯝꯃꯒꯅ ꯁꯤ ꯇꯧꯕꯤꯔꯣ ꯃꯥꯒꯤꯗꯃꯛꯇ ꯀꯔꯤꯝ ꯈꯟꯕꯤꯔꯨꯔꯅꯨ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯑꯦꯅꯤ ꯄꯥꯝꯃꯒ ꯐ꯭ꯂꯦꯠ 5 ꯁꯤ ꯇꯧꯕꯤꯒꯦꯔꯒ ꯁꯤ ꯇꯧꯕꯤꯔꯣ ꯃꯥꯒꯤꯗꯃꯛꯇ ꯀꯔꯤꯝ ꯈꯟꯕꯤꯔꯨ ꯁꯤꯁꯦ ꯄꯥꯏꯔꯒ ꯑꯩꯅ ꯕꯨꯁ ꯇꯧꯕ ꯌꯥꯏꯀꯣ ꯁꯤꯁꯦ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯇꯥꯔꯒ ꯌꯦꯡꯒꯗꯕ ꯃꯥꯒꯤꯗꯃꯛꯇ ꯀꯔꯤꯝ ꯈꯟꯕꯤꯔꯨꯔꯅꯨ ꯁꯤꯡꯗꯔꯒ ꯌꯦꯡꯕꯤꯌꯨ ꯑꯃꯨꯛꯁꯨ ꯃꯥꯒꯤꯗꯃꯛꯇ ꯀꯔꯤꯝ ꯈꯟꯕꯤꯔꯨꯔꯅꯨ ꯁꯨꯃꯥꯏꯅ ꯁꯦꯝꯃꯁꯨ ꯌꯥꯏ ꯁꯤꯅ ꯑꯩꯒꯤ ꯇꯣꯉꯥꯟꯅ ꯄ꯭ꯂꯒ ꯏꯟꯗꯣ ꯇꯧꯔꯒ ꯇꯧꯁꯤꯜꯂꯤ ꯁꯤꯅ ꯃꯥꯁꯇꯔꯗ ꯑꯩꯅ ꯍꯥꯞꯄꯦ ꯍꯥꯞꯄꯨꯔꯒꯦ ꯁꯤꯃ ꯂꯩꯔꯦ ꯁꯤꯗꯒꯤ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕꯗꯨꯗꯤ ꯃꯌꯥꯝ ꯂꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯔ ꯆꯠꯂꯒ ꯃꯇꯨꯡꯗ ꯂꯣꯏ ꯍꯥꯞꯄ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯊꯪꯗ ꯌꯦꯡꯁꯤꯀꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯦꯛꯁꯄꯣꯔꯠ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯦ ꯂꯣꯏꯅ ꯂꯩꯈ꯭रे ꯄꯨꯂꯞ ꯍꯥꯞꯄꯦ ꯂꯣꯏ ꯍꯥꯞꯆꯜꯂꯦ ꯂꯣꯏ ꯁꯤꯡ ꯇꯧꯔꯦ ꯂꯣꯏ ꯆꯥꯟꯅꯔꯦ ꯌꯥꯔꯦ ꯑꯩ ꯍꯥꯞꯅꯤꯡꯕ ꯏꯐꯦꯛ ꯍꯥꯞꯈ꯭रे ꯑꯗꯒꯤ ꯂꯣꯏ ꯁꯦꯝꯃꯦ ꯗꯥꯏꯂꯣഗ് ꯈꯛꯇꯪꯒꯤ ꯑꯣꯏꯅ ꯗꯕꯤꯡ ꯈꯛꯇꯅꯤꯅ ꯑꯩ ꯃ꯭ꯌꯨꯖꯤꯛꯀꯤ ꯀꯩꯝ ꯍꯥꯞꯇ꯭रे ꯑꯗꯨꯒ ꯑꯩ ꯂꯣꯏ ꯁꯦꯝ ꯍꯥꯞꯄ ꯈꯣꯠꯄ ꯂꯣꯏ ꯂꯣꯏꯔꯀꯥꯟꯗ ꯑꯩ ꯑꯦꯛꯁꯄꯣꯔꯠ ꯇꯧꯗꯣꯏꯅꯤ ꯑꯩ ꯑꯦꯛꯁꯄꯣꯔꯠꯁꯦ ꯑꯦꯛꯁꯄꯣꯔꯠ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯝꯇ ꯍꯥꯏꯖꯍꯧꯒꯦ ꯑꯩꯅ ꯉꯁꯥꯏꯒꯤ ꯔꯦꯀꯣꯔꯗ ꯇꯧꯔꯤꯁꯤꯡꯁꯦ ꯁꯤꯗ ꯆꯪꯉꯛꯑꯦꯕ ꯁꯤꯗ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗ ꯁꯤꯁꯦ ꯑꯩ ꯄ꯭ꯔꯤꯃꯤꯌꯔꯒꯤ ꯑꯣꯏꯅ ꯆꯪꯖꯔꯛꯄꯅꯤꯀꯣ ꯃꯥꯒꯤ ꯆꯪꯐꯝꯁꯤꯅ ꯀꯥꯏ ꯆꯪꯒꯗꯒꯦ ꯑꯩꯅ ꯄ꯭ꯔꯣꯖꯦꯛꯁꯦ ꯑꯩꯈꯣꯏꯅ ꯁꯦꯞ ꯀꯥꯏ ꯇꯧꯈꯤꯒꯦ ꯍꯥꯏꯕꯗ ꯑꯩꯅ ꯄ꯭ꯔꯣꯖꯦꯛ ꯁꯦꯇꯤꯡ ꯇꯧꯕꯁꯦ ꯑꯩ ꯍꯥꯏꯖꯗ꯭ꯔꯕꯅꯤ ꯃꯔꯝꯗꯤ ꯍꯥꯟꯅ ꯍꯥꯏꯈ꯭रेꯅ ꯄ꯭ꯔꯣꯖꯦꯛꯁꯤꯗ ꯌꯥꯔꯤꯒꯩ ꯃꯥꯒꯤ ꯐꯣꯜꯗꯔ ꯁꯦꯝꯕ ꯃꯇꯝꯗ ꯀꯥꯏ ꯆꯪꯒꯦ ꯌꯦꯡꯁꯦ ꯍꯧꯖꯤꯛ ꯔꯥꯏꯠ ꯀ꯭ꯂꯤꯛ ꯇꯧꯔꯒ ꯀꯥꯞꯄꯦ ꯀꯥꯏ ꯆꯪꯒꯦ ꯌꯦꯡꯁꯦꯀꯣ ꯁꯤꯁꯤꯗ ꯃꯥꯒꯤ ꯁꯦꯇꯤꯡꯗ ꯆꯠꯁꯤ ꯀꯥꯞꯄ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯔꯤꯚꯤꯜ ꯏꯟ ꯑꯦꯛꯁꯄ꯭ꯂꯣꯔꯔꯗ ꯃꯥꯁꯤ ꯀꯥꯏ ꯆꯪꯒꯦ ꯌꯦꯡꯁꯦ ꯍꯥꯏꯔꯒꯗꯤ ꯀꯥꯞꯄ ꯀꯥꯟꯗ ꯊꯣꯛꯂꯛꯑꯦ ꯁꯤꯗ ꯔꯦꯀꯣꯔꯗ ꯑꯩꯅ ꯑꯩ ꯀꯥꯏ ꯆꯪꯉꯝꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯌꯦꯡꯐꯝ ꯊꯣꯛꯂꯤꯕ ꯁꯤꯒꯤ मागी प्रोजेक्ट सेंगिबा जगह अदुगी प्रीमियर कैप्चर ऑडियो हाइसिदा ट्राई हाइन थोंगिबा अइना ट्राई हाइन थोंजबनि सिसिदा अतक अदुना ट्राई जि मनुंदा साउंड मैन दुरि चंगा लेरमनिबा अदुना सिसे तोंगानबा हार्ड डिस्क सी ड्राइव थंबिगनु मरमदि सोइदना वारे तौजिगिबजे क्रैश तौगिबदा यावगदि अमुंदा रिकॉर्डिंग दो डबिंग दो हनगनी तोंगाना ड्राइव अमदा मागी फोल्डर साबि अइ अदु ममांगदा प्रोजेक्ट सारागा काई थंगदगे आइसो हायरमगनि खला अदुदा यावरमनि प्रोजेक्ट साबैदि अदुना अदुदि हाइजररोय अमु एक्सपोर्ट तौबजे हुजिक लोइ खल लोइरबिना एक्सपोर्ट से आइना एक्सपोर्ट किसो हाइजगरे एक्सपोर्ट किसो मा वीडियो ममांग लेगरने दो सिसिना ऑडियो खतगिनिना आई लोइनमक से खल्लबनि सि लेरे मीडिया दा खल्ले खल्लकांदा आई सिसिदा प्रीसेट से आइगी तोंगाना सिसिदा वेब हैनम यावरमनि यावे सि यावबो उद्रगसु मयाम सिदा कापिरो डॉट होम सिदा मोर प्रीसेट चंगो अदुगा वेब एंड नंबर WAV वेब को याव स्टार से क्लिक तौबे कदम थोक्सरानी दु मा मथंग को अदुना 48 थंबियो 48 16 बिट लेरे 48 16 बिट पीग्रे 48 थमे 16 बिट लेरे स्टूडियो नि केनो आई स्टूडियो दा हेंग पाम दोनिना अते केम सेम दुस यारे केनो मादी बड़ा फ्लैट तमाई मास्टर केनो ओन लाक दोनि अदुगा एक्सपोर्ट तौबिग्रो अदुई पोदो वेब तो ममिंग थुंबिरो को दुम अदुगा हेंग पुछलक मतम दोइ चाना जरानी सिना आइना प्रीमियर दई कमाइन तौरगा एक्सपोर्ट तौबा डबिंग तौबा सिना आइना यामना खरा समलपदा मैम खंगोबदसु नुंगाइबगद्रा हैना आइना खनंग थुरी खरम थुरे मरमदि आइसु kana dabing leibagi खतंग थुन तौरे ngasi ado मैम यंगबिउ आई अथुबिदा हुजै ऑडिशन तौजरके अदुसु यंगबिउ ngasi लोयर कांदा मागी लेआउट से यंगबिउ आई वीडियो थादा जरे ऑडिशन की लेआउट से मागी UI इको यूजर्स इंटरफेस से स्माइल लाइगनि को जि उद ngawrga su ke ngawbiगिनु आई प्रीमियर दा हाइदबम याहौरी अदो सिदोइना उचरगे च माने प्रीमियर दो तुम यावबा हुजि आई हापक मतमदा थादारे से थादा सि क्लिक तौइ मतमदा आई थु एप सिदा ऑडियो की अमका वीडियो की ऑडियो लेरे वीडियो लेनि आई सिदा छि पोसे सापिति मसागी ओइना सिसे सिदा लेगदौनि सा यावजरमनि दम अहाम हांबदा मखादा लेनि अदुना आई केम हापत्रि हुजि आई वीडियो से डायरेक्ट पाइदिङाइदा सिदा आई राइट क्लिक तौरगा सेट तौरु यारे फाइल लेइ तौरु यारे आई न्यू सेक्शन अम सेमदोइनि अनौबमा सी सेम आई लोकेशन फोल्डर का चकनो सी मरु ओइरेको सी फोल्डर से खनबी होरो कदाय थमगदौनो आई मांगदनबा काय त होबी होगे आई हुजिक इंडेक्स ऑफ थमजगे सिगी फोल्डर 2 हाइसिदा सि थमजरे सिदु चाइ ऑडियो सि चंगदोइनि ममिंग थोमियो सि काउदनबा सिसे दप हाइगेरा काय एम थोमि आई थोनजरे आई 48 त पामने आई 48 त लौगे लौजगे कदि अदुबु
yam lumaning de ai 44 tau ke ko shudi kai de ko quality phajabadi 48 na phajai 44 da tau ka shu kai de bit depth se ai cha hon 0 16 thamge 24 ji cha phole standard ne ma quality phabani 32 yam phabani size lorkani machine phatragadi lumakani master sim di ai mixing master final sim di ai stereo da pame ai mono pam de 5.1 pam de ko ai hi tham this one trend am thole this e ka udu no khang de ma am ya me kam ubiro no shidagi video je khallaga swain thada bam yani ko natraga audio yan puthara thamam yani ma ko sample hang pai ni sample se mana da bagi kai no ai 44 khan gre al sida 48 ta lei bagi ni ko audio sina ado ai adaina kai khagam ta thira roi ge ai go ina di shi left right sim ko chogi mangoran am ka tau kira ke ing view thadare ani leire ani mak se tonga tonga hapa yani hai gre ai hapsa roi ge am tor roi am khale new change session na ka pe मैम थोंबीरो अपामदो आई दो सी फोल्डर के नो थमग्रे आइना थमजारे सी डबिंग थोले डी यू डबल डबिंग एन थोंबीरो डी यू डबिंग थोले अदरगा मिमिंग थोंबीरो आई 44 थमगे अदो आई पेपर एचडी 48 नि अदो 44 थमगे सी मस सैंपल मानाद्रबनि को अदो मानाहलगदि केम हाइरोय मानाहंदबि तोगजरगे अदो सी दी हाइजगरे को यंगबीरो तो से मानारे मानाहंदबनि को अमना 44 ने अमना 48 नि आई वीडियो से तो ऑडियो तो हापे मुता सी दारे अदुम पायरगा आई से थादा जगे हंगाई से कहीं हायरगदी आई सैंपल तो अमना 44 ने अमना 48 ने अदु मानद्रे हायबने आई कचवादी मानदरसनु आई तो जरगे खनग्रे आई की टाइमलाइन तो 44 दम ओइग्रे आई ऑडियो से 44 सैंपल तो 44 द ओथोग्रे आई 48 ने बसमगदी से 44 ऑन ग्रे मान आई टाइमलाइन से लौरगा अदो पिक्चर मखा तो एनवाइट्रे हायगजु राइट तो बिरो अनडॉक तो थोपियो पैनल अदो काय थमगा 이놈 바이비로 더빙 또 위안의 몽도 아주 까이 또 거는 시스템 세명 돈비가 저 자식 값은 비요 세 깎게라 더빙 토로 히로 가인 토젤레 더빙 제가 큰나 봐 아이 시스템에 해 MSR 레그니스트수 MSR 시스템 레이 MSR 시기 마루세 이제 돌아가더래 말음디 아이 레코체 로우 마탐다 아이 시제 레코 나무 마탐다 사운 장이 장이 되시도 강해 아 나무 마탐다 아이 마이크로폰 장이 마이크로폰데 팡해 하래 아두부 시대시다 아이 하이 프리메다 하여우다버니 시대시다 아니 막시 우이고 아니 우이 마이 스테레오 인풋 오이브라 오이 스테레오 인풋 아니 오이버시 아이 난 아이 프리메다 무슨 하자르게 모노 칸기버기 아마가 칸더비 아마가 레이브네 아이 하이 하자그렌 칼레 프리미어다 모노 칸가다버니 스테레오 칼라가디 아니 막세 ꯊꯣꯛꯂꯛꯑꯔꯣꯏ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯀꯟꯗꯦꯟꯁꯔ ꯃꯥꯏꯛꯁꯦ ꯃꯣꯅꯣꯅꯤꯅ ꯅꯥꯀꯟ ꯅꯥꯝ ꯈꯛꯇꯪ ꯆꯠꯂꯛꯀꯅꯤ ꯑꯅꯤ ꯆꯠꯂꯣꯏꯕ ꯑꯩꯒꯤꯁꯤꯗꯗꯤ ꯑꯩꯅ ꯁꯦꯠꯇꯤꯡꯗ ꯍꯧꯖꯤꯛ ꯑꯩ ꯈꯟꯖꯍꯧꯈꯤꯕꯒꯤ ꯑꯅꯤꯃꯛ ꯐꯪꯉꯤ ꯁꯤꯗ ꯂꯦꯐ ꯔꯥꯏꯠ ꯐꯪꯉꯤ ꯕꯠ ꯃꯣꯅꯣ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯑꯩ ꯃꯤꯛꯁꯁꯦ ꯑꯩꯅ ꯃꯣꯅꯣꯗ ꯄꯥꯝꯃꯒꯗꯤ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯦ ꯑꯗꯨꯝ ꯑꯩ ꯃꯣꯅꯣꯗ ꯅꯠꯇꯦ ꯑꯩ ꯃꯤꯛꯁꯁꯦ ꯑꯗꯨꯝ ꯊꯝꯕꯤꯌꯨ ꯃꯤꯛꯁꯁꯦ ꯑꯗꯨꯝ ꯃꯤꯛꯁ ꯇꯧꯔꯒ ꯊꯝꯖꯒꯦ ꯑꯩ ꯕꯁ ꯀꯩꯝ ꯁꯤꯖꯤꯟꯅꯔꯣꯏ ꯁꯤꯗ ꯃꯌꯥꯝꯅ ꯁꯤꯌꯥꯝꯒꯤꯗꯤ ꯁꯤꯁꯤ ꯆꯪꯉꯒ ꯁꯤꯒꯤꯁꯦ ꯃꯣꯅꯣꯗ ꯈꯟꯕꯤꯒꯗꯕꯅꯤꯀோ 스테레오 레이ꯔꯝꯃꯒꯗꯤ ꯁꯤꯁꯦ ꯃꯣꯅꯣꯗ ꯈꯟꯕꯤꯌꯨ ꯁꯤ ꯀ꯭ꯂꯤꯛ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯁꯤꯁꯦ 아이기 사운 카드도 사이기 사운 카세 아이 사운 카 시나더버기 네고 지금 스티로 토이시나 뭐 스티로더 모노 사이나 사운 카지 시나 칸다 스티로등 펑까바 뭐 샤이사 가이고 뭐 사운 카지 시나라가디 시다시다 아이나 시기 스티로제 디폴트 짤리비 마람디 hello 나마칸다 hello 디폴트 짤리비 마람디 아이 사운제 사운 카티 정한데바 이나 아이디 아이제 똑같은 사운기 동안 암 시너리 해나 아두가 모노 떠러간다 마 톨트리베 머름시나 거기노 하라가디 마사이스 사운 카트 아이 시너디스나 사운 카티 시너게 하네 마이크로폰 제 사운 카티게 피우 하이버네 시 사운 카티 피우 하이버니 세팅 제 시대 장을라가 하드웨어 장간다 아이시제 마이 사운 카티 담마간다 마이 사운드 펑거니 hello 잉치고 hello 시장에 마이 사운 카티 장기도 쉬어요 하영시시마 떠링 뷰 스티리오 디폴트 함수 탐들수 시 아이 디폴트 함그래 스티리오기 레자레 좀 야래 혹시 에이 거 도저 인제게고 아이 시 시프트가 스페이스바가 남매 hello ready 1 2 3 hello 라우짱에 hello ready 1 2 3 hello 시장에고
मैम ngौबीगनुको आइजु खाइबदा खतंग आइ साउंड कार्ड से अमखना तौरगा साउंड कार्ड सिनबंग सिनजबन तौबने आइ सिनदे MME जी मसागी कंप्यूटर की हार्डवेयर नि साउंड कार्ड सिनरगदी सिने साउंड कार्ड सिनबियु याइ मखै मादी क्वालिटी am लेबने आइना सिना तोंगाना अमा रेकॉर्ड लौरिबनिना आइना अदु सिनदबगी कंप्यूटर की अमा थोइ सिनहनबनी डिफॉल्ट सिस्टम की कंप्यूटर की नि असेमगिदी मा सिलगी सिनगदोनि USB कनो से माइ साउंड कार्ड आइ सिनहनद्रे मरमदि आइ तोंगाना ngangjam मसिसु यानना बायना अदुगा मोनो थंबीरगा मोनोदगी तोबीगदवनी मोनो ओरगनी नत्रगदी सिदा नाकन नाम खचलकनी नाकन नाम चलेदो स्टीरियो ओइबैनी स्टीरियो दा खै माइक्रोफोन दी स्टीरियो ओइदि अदुना मा अनि चलोय अम खचलकनी अदु जि अनि चलैजे आई मोनो दि फंगे हायबनी मोनो फंगे तबुदबु अनि मंग लेफ्ट राइट चले सिदा अनि उरि मयाम उबिरिजे सिदा उरिसे लेफ्ट का राइट कने उरिसे सिदा सु उरिसे लेफ्ट राइट कने स्टीरियो ओइबैनेबा अदु आई सिदा अनि उरिसे आई हुजि ओंथोक जागेबा मोनो दा ओंथोक एबा हुजि मोनो ओंथोक जागरे को सिले लेजे सुनु आई सिदा कैम ऑन देखो हार्डवेयर सिदा कैम ऑन गिदे सिदा कैम ऑन द्रे को अदुगा येंगसि को आई लौरगा मु येंगसेबा कदौगेना हेलो रेडी 1 2 3 उबिब्रियो सिदा अनि सेदा मदुसिदा अमखक चखरे मरमदि आइना मोनो द लौबगी अदो सिसे अनि जे साउंड से सिना मोनो सिना मत हेलो रेडी स्पीकर अनि मुचकनी तौदबो मोनो अमखद ते अमख लाकनी सिनि स्टीरियो लेफ्ट टू राइट सु स्टीरियो चले सिगि नुवाइ तबना आइन हाय वॉल्यूम जे लेथरप खोलप तव सेम मतमदा साउंड पेनिंग हाइगे तव मतमदा लेफ्ट चले राइट चलबनिना राइट चल लोइगे तव मतमदा एकदम राइट चल लेरनी लेफ्ट चल लोइगे तव कोई लेफ्ट चल लेरनी बा अदन मोनो द लोरगदी आइना लेफ्ट का राइट का से वाइनी आई सिनि कनो से ओइदंग चलनिंगी ओइ स्पीकर दा लेफ्ट अदुना लेफ्ट थैगे मतमदा लेफ्ट चला रोय ओइदंग चलंगेगा ओइदंग चलंबा हाइन साय अदाना सि सेम बेरा मतमदा खोइना मोनो लौजबनि को अदो यारे मुजिक सिबोद हमजरे आई डबिंग लोब यानबगी से चा माने फोटो आसी उनम जेगी खंगरोय सोलो नम कांदा माइते मतों खलकनी भागी करे हिंदी जुवन माइते सिजे आई सोलो थमजरे सिदा नतक म्यूट थमजु है हाइगिबनी मथगिदो आई सोलो थमजरे आर नमजरे अदुगा आई रेकॉर्ड से सिदे अंगाम नमजु है दगा सिदुगा शिप का स्पेस बार नमजु यारे आई रेकॉर्ड नमगे को खुरा माइते मददी कम खबिउरनु सी लौरना खुरा माइद मददी कम खबिउरनु हुजिक सी पोसे लेग्रे आई दबिंग ओके तारे लौरे अजे ऑडिशन की नुंगाइबा मना मारी साउंड खतगी ओइबनिना प्लस नमग थोकनी माइनस नमग सी लाकनी सी पाइबी यानी सी इंजन मजो थोकनी सिदा लेगिबे हाइ सिंबल से सी पाइ लेखल पतन वॉल्यूम लेखलकनी खुरा सिदा इरे को कोई 11 डेसिबल ओइरे माइक साउंड से लेरेना खुरा माइद मददी कम खबिउरनु सी यारे सिन यारा पोसे आई यम नुंगाइरे हुजिति फरेदा लेरे खुरा माइद मददी कम खबिउरनु हुजि साउंड से आई चमाना अतोपम लौरगेबा सिदा अमम लौजगेबा कई हाइगिंग सिको फनबो लोनिस आइना फनबो आई सि लौजगे आइना फनबो लोइसिंगनी सि थमे सानन दसु याय अनि सि लेबेल सिंगि माइद मददी कम खबिउरनु आइना फनबो लोइसिंगनी साउंड सि नेमे मनो वांगे असी मानद्रेबा आई सिदा एसेंशियल हाइसे याउद्रगसु दुम पुथुको सिदा विंडोज से पुथोपिरो को एसेंशियल साउंड क्लिक तोबियो को सि एसेंशियल सिदा डायलॉग सिदा कापियो डायलॉग सिदा कापा कांसिदा रिपेयर तो वम लाइनी लाउडनेस अमम लाइनी लाउडनेस से कापियो हाना मैम यंबियो को को सरके डायलॉग म्यूजिक ऐसे भी डायलॉग से चंबिरो सी डायलॉग से आइजु के तोदनी को मेस तोदनी सी डायलॉग से ऑटो मेस तोबियो क्लिक तोबियो मतोमदा माई साइदुगा सी अनि सी खतंग माननाबा सेमानी माइद मददी कम खबिउरनु आइना फनबो लोइसिंगनी अदु मान खतंग नि हेले हेली पोसे सिदि यमना 11 ने अमना 16 आइना हंदा हलागा 11 थंबीगे सु यारे को स्वाइन थंबी खतंग यारे माइद मददी कम खबिउरनु आइना फनबो लोइसिंगनी लेवल चारा को मानरे आई दिसे तो चले स्वाइन तोबा मानदा पोसे मान हंगे हाबमा असे प्रीमियर सु नुंगाइबनी प्रीमियर सु खनबीरगा अखोइगी डायलॉग की कनो से खनबीरगा सी सु खनबीरगा मागी एडजस्ट तोबि यानिको ऑटो से तोगिबा ऑटो तोगिबा अदोगा साइन सेममा अदो प्रीमियर ना मुक नुंगाइबना अनि मुक खनजलगा अमुतदा रिपेयर तो अखोइ कनो तोबि याबनी नॉर्मलाइज तो थोपा यागनी तो मैच क्लिप लाउडनेस अनि से मैच से राखे तो अनि मुक खनबीरो अदोगा अनि से खलगा सेसिदा यारोंगानी हुजिगिदो मैच खोइगी
ꯃꯥꯅꯤ ꯃꯥꯟꯅꯍꯟꯕꯤꯌꯨ ꯍꯥꯏꯕꯅꯤ ꯑꯃꯅ 14 ꯑꯃꯅ 11 ꯅꯤꯀꯣ ꯁꯤꯗ ꯑꯩꯈꯣꯏ ꯎꯔꯤꯁꯦ 11 ꯑꯃ 14 ꯑꯃꯒ ꯑꯩ ꯁꯤꯗ ꯄꯤꯔꯦ ꯀꯥꯞꯄꯦ ꯀꯩꯗ ꯃꯥꯟꯅꯍꯜꯂꯨꯒꯦ ꯍꯥꯏꯔꯦ ꯃꯌꯥꯝꯁꯤꯗ ꯑꯟꯊꯣꯛꯄꯁꯤ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕꯗꯤ ꯇ꯭ꯔꯨ ꯄꯤꯛꯁꯅ ꯈ꯭ꯋꯥꯏ ꯐꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯟꯗꯔꯠ ꯑꯣꯏꯅ ꯂꯥꯏꯟ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯔꯒꯗꯤ ꯑꯗꯣ ꯐꯕꯗꯤ ꯁꯤꯅ ꯌꯥꯝ ꯊꯤ ꯆꯨꯝꯃꯦ ꯑꯗꯨꯏꯁꯨ ꯇ꯭ꯔꯨ ꯄꯤꯛꯁꯦ ꯑꯩ ꯁꯤꯖꯤꯟꯅꯖꯒꯦ ꯀꯣ -23 dB ꯊꯝꯃꯦ ꯆꯞ ꯃꯥꯟꯅ ꯂꯩꯊꯈ꯭ꯔꯦ ꯌꯦꯡꯉꯣ ꯃꯁꯥ ꯃꯊꯟꯇ ꯃꯥꯏꯗꯃꯛꯇꯗꯤ ꯀꯩꯝ ꯈꯟꯕꯤꯔꯨꯔꯅꯨ ꯑꯩꯅ ꯐꯅꯕ ꯂꯣꯏ ꯁꯤꯟꯒꯅꯤ ꯍꯧꯖꯤꯛ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯃ ꯃꯥꯟꯅꯍꯟꯈ꯭ꯔꯦ ꯃꯥꯟꯅꯍꯟꯈꯤꯕꯁꯦ ꯑꯩ ꯑꯃꯨꯛꯀꯁꯨ ꯑꯣꯟꯊꯣꯛꯆꯔꯛꯀꯦꯀꯣ ꯂꯥꯎꯠꯅꯦꯁꯁꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯌꯦꯡꯁꯤꯀꯣ ꯀ꯭ꯂꯤꯞꯁꯦ ꯁꯤ ꯊꯝꯕꯁꯦ -12ꯁꯦ ꯑꯩ ꯄꯥꯝꯗꯦꯗ -3 ꯊꯝꯒꯦ ꯌꯦꯡꯉꯣ ꯁꯤ ꯑꯣꯏꯔꯒꯗꯤ ꯑꯅꯤꯃꯛ ꯁꯤ ꯂꯥꯏꯕꯤꯗ ꯃꯥꯏꯗꯃꯛꯇꯗꯤ ꯁꯤꯗꯁꯨ 15 ꯑꯣꯏꯔꯦ ꯁꯤꯗꯁꯨ 15 ꯑꯣꯏꯔꯦ ꯀꯩꯝ ꯈꯟꯕꯤꯔꯨꯔꯅꯨ ꯑꯩꯅ ꯐꯅꯕ ꯂꯣꯏ ꯁꯤꯟꯒꯅꯤ ꯁꯤꯅ ꯂꯦꯚꯦꯜ ꯑꯅꯤꯗꯨ ꯃꯦꯠꯆ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯩꯈꯣꯏꯅ ꯂꯦꯚꯦꯜꯁꯦ ꯃꯥꯏ ꯚꯣꯀꯦꯜꯁꯦ ꯑꯌꯥꯝꯕ ꯃꯥꯟꯅꯍꯜꯂꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯑꯣꯗꯤꯑꯣ ꯑꯃ ꯍꯥꯞꯆꯤꯟꯖꯔꯦ ꯑꯣꯗꯤꯑꯣ ꯑꯃ ꯍꯥꯞꯄ ꯀꯥꯟꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯑꯣꯗꯤꯑꯣꯁꯦ ꯁꯨꯃꯥꯏꯅ ꯊꯥꯔꯒ ꯄꯨꯔꯥ ꯃꯥꯏꯗꯃꯛꯇꯗꯤ ꯌꯥꯝ ꯍꯧꯋꯤ ꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯣ ꯑꯩ ꯍꯧꯕꯁꯦ ꯃ꯭ꯌꯨꯖꯤꯛꯁꯦ ꯌꯥꯝ ꯍꯧꯕꯁꯦ ꯅꯨꯡꯉꯥꯏꯇꯕꯅꯤ나 ꯑꯩ ꯁꯤꯗ ꯈꯤꯇꯪ ꯂꯩꯊꯖꯔꯦ ꯄꯨꯔꯥ ꯑꯗꯨꯒ ꯃꯥꯏꯗꯃꯛꯇꯗꯤ ꯀꯩꯝ ꯈꯟꯕꯤꯔꯨꯔꯅꯨ ꯗꯥꯏꯂꯣꯒꯁꯤꯒ ꯃ꯭ꯌꯨꯖꯤꯛꯁꯤꯒꯁꯦ ꯌꯥꯝ ꯂꯥꯛꯁꯤꯟꯅꯔꯒ ꯂꯩꯌꯦꯕ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯅ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯤ ꯐ꯭ꯔꯦꯝ ꯁꯤꯖꯤꯟꯅꯔꯒ ꯁ꯭ꯋꯥꯏꯗ ꯀꯩꯅꯣꯝ ꯀꯥꯞꯄꯒ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯤꯖꯤꯟꯅꯕ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯨꯝ ꯁꯤꯖꯤꯟꯅꯔꯒ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯂꯩꯊꯔꯒ ꯁꯨꯝ ꯆꯠꯄ ꯑꯃ ꯌꯥꯏꯑꯕ ꯑꯗꯣ ꯑꯩ ꯁꯤꯗ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯖꯒꯦꯕ ꯁꯤꯁꯦ ꯏꯁꯝ ꯁꯝꯕꯤꯗ ꯂꯩꯊꯗꯕꯤꯗ ꯑꯩ ꯁꯤ ꯈꯜꯂꯦꯕ ꯗꯥꯏꯂꯣꯒꯁꯤ ꯁꯤ ꯂꯩꯕꯅꯤ ꯁꯤ ꯈꯜꯂꯦ ꯑꯣꯏ ꯊꯪꯕꯒꯤ ꯃ꯭ꯌꯨꯖꯤꯛ ꯑꯩꯅ ꯊꯥꯏꯁꯦ ꯁꯤꯗ ꯀꯥꯞꯄꯤꯌꯨ ꯑꯗꯨꯒ ꯗꯛꯀꯤꯡꯁꯦ ꯑꯩ ꯁꯤ ꯑꯣꯟ ꯇꯧꯖꯒꯦꯕ ꯁꯤꯗ ꯀꯥꯞꯄꯒ ꯁꯤꯗ ꯑꯃ ꯃꯁꯥ ꯃꯊꯟꯇ ꯁꯦꯝꯖꯈ꯭ꯔꯦ ꯁꯤꯁꯤꯒꯤ ꯑꯃꯁꯨ ꯁꯤꯒꯤ ꯄꯣꯠꯁꯤꯒꯤ ꯗꯛꯀꯤꯡꯁꯨ ꯑꯩ ꯄꯥꯝꯕꯅꯦꯀꯣ ꯑꯗꯣ ꯑꯩ ꯁꯤꯗ ꯇꯧꯖꯔꯦꯗꯣ ꯀꯥꯞꯈ꯭ꯔꯦ ꯃꯊꯟꯇ ꯁꯦꯝꯖꯈ꯭ꯔꯦ ꯑꯩ ꯀꯩ ꯇꯧꯗꯕꯤꯗ ꯅꯝꯕꯗ ꯃꯁꯥ ꯃꯊꯟꯇ ꯂꯣꯏ ꯁꯦꯝꯖꯈ꯭ꯔꯦ ꯗꯛꯀꯤꯡ ꯇꯧꯕꯤꯌꯨ ꯁꯤꯗ ꯀꯥꯞꯄ ꯀꯥꯟꯗ ꯗꯛꯀꯤꯡꯁꯦ ꯁꯤꯁꯦ ꯁꯤ ꯈꯦꯠꯅꯕꯅꯤꯗꯣ ꯁꯤꯁꯤꯃ ꯗꯥꯏꯂꯣꯒꯇꯒꯤ ꯑꯣꯏꯅ ꯁꯦꯝꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯃ꯭ꯌꯨꯖꯤꯛ ꯂꯩꯊꯖꯕ ꯑꯃ ꯗꯥꯏꯂꯣꯒꯁꯤ ꯑꯃ ꯈꯜꯂꯦ ꯁꯤ ꯗꯥꯏꯂꯣꯒꯁꯤ ꯑꯩ ꯈꯜꯂꯒ ꯇꯧꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯁꯤ ꯈꯜꯂꯒ ꯇꯧꯒꯦꯔꯥ ꯗꯥꯏꯂꯣꯒꯁꯤ ꯑꯩ ꯁꯤ ꯗꯥꯏꯂꯣꯒꯁꯤꯒ ꯌꯦꯡꯉꯒ ꯃꯊꯟꯇ ꯑꯣꯇꯣ ꯇꯧꯍꯟꯕꯅꯦꯀꯣ ꯑꯩ ꯁꯤꯗ ꯃ꯭ꯌꯨꯖꯤꯛꯁꯤꯗ ꯀꯥꯞꯆꯒꯦꯕ ꯀꯥꯞꯄ ꯀꯥꯟꯗ ꯃꯊꯟꯇ ꯁꯦꯝꯖꯩꯌꯦꯕ ꯑꯩ ꯉꯁꯥꯏ ꯑꯃ ꯃꯦꯅꯨꯑꯦꯜ ꯁꯦꯝꯕꯗꯨꯒ ꯃꯥꯅ ꯁꯦꯝꯖꯕ ꯑꯃ ꯇꯣꯉꯥꯟꯅ ꯁꯤꯗ ꯌꯦꯡꯕꯤꯌꯨ ꯈꯨꯔꯥ ꯃꯥꯏꯗꯃꯛꯇꯗꯤ ꯀꯩꯝ ꯈꯟꯕꯤꯔꯨꯔꯅꯨ ꯑꯩꯅ ꯐꯅꯕ ꯂꯣꯏ ꯁꯤꯟꯒꯅꯤ ꯈꯨꯔꯥ ꯃꯥꯏꯗꯃꯛꯇꯗꯤ ꯀꯩꯝ ꯈꯟꯕꯤꯔꯨꯔꯅꯨ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯃ ꯁꯤ ꯑꯩꯅ ꯌꯦꯛꯏꯁꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒꯅ ꯁꯤꯗ ꯃꯣꯅꯤꯇꯔꯗ ꯀ꯭ꯂꯤꯞ ꯃꯣꯅꯤꯇꯔ ꯍꯥꯏꯅ ꯂꯩꯁꯦ ꯀ꯭ꯂꯤꯛ ꯇꯧꯊꯣꯛꯄꯤꯌꯣ ꯑꯗꯨꯒ ꯁꯤ ꯑꯩ ꯂꯦꯕꯦꯜꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯃꯨꯛ ꯁꯦꯝꯕ ꯌꯥꯅꯤꯀꯣ ꯁꯤꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤ ꯆꯥꯡ ꯁꯦꯝꯕ ꯌꯥꯅꯤ ꯁꯤꯅ ꯗꯛꯀꯤꯡ ꯍꯥꯏꯗꯤ ꯊꯨꯅꯤꯡꯉꯀꯥꯟꯗ ꯁꯤꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯨꯔꯕ ꯀꯩꯅꯣꯝꯇ ꯑꯩꯈꯣꯏ ꯏꯁꯥꯗꯣꯝ ꯂꯦꯕꯦꯜ ꯇꯧꯕꯅꯗꯤ ꯐꯩ ꯌꯥꯝ ꯊꯨꯔꯕ ꯌꯥꯗ꯭ꯔꯕ ꯈꯨꯗꯛꯇ ꯄꯤꯗ ꯌꯥꯗꯕ ꯄꯣꯠ ꯂꯩꯔꯒꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯣ ꯏꯂꯥꯏ ꯂꯥꯏꯕꯤꯅꯤ ꯈꯟꯕꯤꯔꯒ ꯗꯛꯀꯤꯡ ꯆꯪꯕꯤꯌꯨ ꯗꯛꯀꯤꯡ ꯆꯪꯉꯀꯥꯟꯗ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯀꯩꯝ ꯎꯗ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯁꯤ ꯗꯥꯏꯂꯣꯒꯁꯦ ꯁꯤꯒꯁꯤ ꯑꯣꯐ ꯂꯩꯔꯝꯕ ꯌꯥꯏ ꯁꯤ ꯈꯟꯕꯤꯌꯣ ꯅꯠꯇ꯭ꯔꯒ ꯀꯥꯞꯄꯤꯔꯒ ꯌꯦꯡꯅꯕ ꯁꯤ ꯃꯣꯅꯤꯇꯔꯁꯤ ꯁꯤ ꯑꯣꯟ ꯇꯧꯊꯣꯛꯄꯤꯌꯨ ꯎꯅꯕ ꯁꯤ ꯃꯥꯅ ꯇꯧꯖꯈ꯭ꯔꯦ ꯀ꯭ꯂꯤꯛ ꯇꯧꯗ꯭ꯔꯒꯗꯤ ꯎꯔꯣꯏ ꯎꯔꯦ ꯃꯥꯅ ꯇꯧꯖꯈ꯭ꯔꯦ ꯈꯨꯔꯥ ꯂꯦꯕꯦꯜ ꯂꯩꯊꯈ꯭ꯔꯅꯤ ꯁꯤꯗꯒ ꯇꯧꯔꯒ ꯑꯦꯛꯁꯄꯣꯔꯠ ꯇꯧꯊꯣꯛꯄꯒꯤꯅ ꯀꯥꯞꯄꯤꯔꯣ ꯑꯦꯛꯁꯄꯣꯔꯠꯇ ꯐꯥꯏꯜ ꯆꯪꯉꯦ ꯑꯦꯛꯁꯄꯣꯔꯠ ꯀꯥꯞꯄꯦ ꯃꯥꯒꯤꯗꯤ ꯃꯤꯛꯁ ꯃꯜꯇꯤ ꯇ꯭ꯔꯦꯛ ꯃꯤꯛꯁ ꯗꯥꯎꯟꯁꯦ ꯀꯥꯞꯄꯤꯔꯣ ꯁꯤꯁꯤꯗ ꯑꯦꯟꯇꯥꯌꯔ ꯁꯦꯛꯁꯟ ꯑꯩ ꯄꯨꯂꯞ ꯃꯇꯦꯛ ꯅꯠꯇꯦ ꯄꯥꯝꯃꯤꯁꯦ ꯄꯨꯂꯞ ꯄꯥꯝꯕꯩꯅꯤꯅ ꯄꯨꯂꯞꯁꯤ ꯑꯣꯏꯅ ꯇꯧꯖꯔꯒꯦ ꯁꯦꯂꯦꯛꯇꯤꯛ ꯀ꯭ꯂꯤꯞ ꯍꯥꯏꯔꯒꯗꯤ ꯑꯩ ꯁꯤꯗꯪ ꯄꯥꯝꯃꯒꯗꯤ ꯇꯧꯕ ꯌꯥꯏ ꯑꯗꯣ ꯑꯦꯟꯇꯥꯌꯔꯁꯦ ꯑꯩ ꯇꯧꯖꯔꯒꯦ ꯈꯜꯂꯦ ꯃꯃꯤꯡ ꯊꯣꯟꯕꯤꯔꯣ ꯂꯣꯀꯦꯁꯟ ꯈꯟꯕꯤꯔꯣ ꯁꯤꯗ ꯕ꯭ꯔꯥꯎꯁ ꯇꯧꯔꯒ ꯐꯥꯏꯜꯁꯦ ꯀꯩꯅꯣ ꯑꯩ ꯋꯦꯕꯇ ꯄꯥꯝꯃꯤ MP3 ꯄꯥꯝꯗꯦ ꯊꯝꯐꯝ ꯈꯟꯕꯤꯔꯣ ꯕ꯭ꯔꯥꯎꯁ ꯇꯧꯔꯒ ꯑꯗꯨꯒ 44 ꯀꯃꯥꯏꯅ ꯁꯤ ꯇꯧꯔꯒ ꯖꯒꯥ ꯈꯜꯂꯒ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕꯤꯈ꯭ꯔꯣ ꯂꯣꯏꯔꯦ ꯁꯤꯝꯄꯜ ꯀꯩꯁꯨꯝꯇ ꯌꯥꯎꯗꯦ ꯁꯤꯗ ꯇꯧꯅꯤꯡꯉꯥꯏ ꯑꯗꯣ ꯃꯈꯜ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯗꯒꯤ ꯁꯤꯖꯤꯟꯅꯕ ꯌꯥꯕꯁꯨ ꯌꯥꯝ ꯌꯥꯎꯕꯅꯤꯅ ꯑꯩꯅ ꯀꯩ ꯇꯧꯊꯣꯛꯆꯒꯦ SFX ꯍꯥꯞꯄ ꯀꯥꯟꯗ ꯂꯥꯛꯀꯗꯧꯕ ꯑꯦꯝꯕꯦꯟꯒꯤ ꯍꯥꯞꯄ ꯀꯥꯟꯗ ꯂꯥꯛꯀꯗꯧꯕ ꯃꯥꯒꯤ ꯂꯦꯕꯦꯜ ꯃꯌꯥꯝꯁꯤ ꯁꯤꯖꯤꯟꯅꯒ ꯇꯦꯁ ꯇꯧꯕꯤꯔꯒ ꯑꯗꯨꯝ ꯌꯦꯡꯕꯤꯕ ꯌꯥꯏ ꯑꯗꯣ ꯃꯌꯥꯝꯅ ꯗꯕꯤꯡ ꯈꯛꯇꯪꯒꯤ ꯍꯥꯞꯆꯤꯟꯕꯒꯤꯗꯣ ꯏꯂꯥꯏ ꯂꯥꯏꯕꯗ ꯁꯤꯗ ꯄꯣꯔꯛꯏꯕ ꯑꯦꯛꯁꯄꯣꯔꯠ ꯇꯧꯔꯤꯕ ꯋꯦꯕꯇꯣ ꯗꯥꯏꯔꯦꯛ ꯑꯩꯅ ꯄ꯭ꯔꯤꯃꯤꯌꯔꯗ ꯀꯩꯅꯣ ꯄꯨꯁꯤꯜꯂꯒ ꯊꯝꯃꯒ ꯃꯥꯁꯦ ꯆꯥꯟꯅꯖꯔꯝꯃꯅꯤ ꯑꯗꯨ ꯆꯥꯟꯅꯕꯗꯨꯅ ꯑꯗꯨꯝ ꯐꯥꯏꯅꯦꯜ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯇꯣꯉꯥꯟꯅ ꯃꯥꯁꯇꯔꯤꯡ ꯇꯧꯕꯤꯕ ꯌꯥꯒꯅꯤ